Human excellence ki maikaidagi adom butaramna oksinjari ngasidi khang진bada yamna kanaraba champragi amangba amadi atongbagi warini kanaba wari asibu loiba phau tabigani haina thajaba thamli. Champra asi yamna pamnaba hei makhal amani magi songdoklaba mahi adu ising yansinduna themba isam chamba mahini. Champra gi kanaba kaya leibana nungtigi oina sisinai adubu nahakna khanthaba yaubibra. Champra asina hakchangda kari kari kanadaba pibage haiduna champra bu chang naina sisinabana hakchanggi skin bu luhanba imun phagathalli amadi weight manage tawi. Nongmada champra mahi glass ani thakpa asi hakchangda yamna kananingai oina lawi. Champra mahi semba matamda ising litre amada champragi masung mari hapa phai. Champra mahi asida hena phagadauba ingredients sing khohi nungsi hidak amadi sing na chingba hapchinduna mapung phaba hydration phangba ngamhalli amadi hakchangdagi toxins sing lauthokpada mateng pangi. Champra mahi na yamna sathina hidak ki reaction da akaibadi oihande adubu BP high oibagi thariba hidak amadi calcium phagatnaba thariba hidak singdadi akaibu oihanbe yai. Champra mahi da vitamin C yamne yawi. Champra mahi da atopa vitamin kaya su yawi adubu vitamin C na 60% above oy masina maram oraga laina layong amadi antioxidant yamne wangna yawba maramna blood ki antioxidant chang hengkathanba ngami amadi chronic diseases singdagi kanbada mateng pangi. Vitamin C ki supplement singna heart attack ki risk hanthahalli cholesterol amadi triglycerides chang wangna yawi. Champra mahi bu chanaba chinjak singda hapana hena masak thokpa mahau ama hapchilli hakchang tekhathalli amadi ising thakpada hena ngamhalli. Champra mahi na weight hengkalakke tawba thabaktagi thingbada mateng pangi. Champra mahi da yawriba flavonoid asina chagadawriba aduda calories ahenba haptrabasu kanaba hengkathanba ngami asina arumba hanthahanbada makhatana mateng pangi. Champra mahi thakpana hakchangda sagatpa humang thokpa hanthahalli. Champra asina hakchanggi sadong brain amadi heart ki mapanggal phana thabak tawbada mateng pangi. Champra mahi da antioxidant yamna yawi. Champra gi kanaba kaya bu khangnabagidamagta video asibu atatpa leitana mayamna yengbiri adubu aikhoi hojik champra gi kanaba kaya mamangthangda khangnakhre hojik makhatana champra chabana amadi champra bu ka hena chajinbana hakchangda amadi hakchanggi nunggi organ singda kari kari asokpa akaiba ahenba thabak tawbagi haibagi matangdasu aikhoi punna khangminnasi. Champra da acid ki saruk chang yamna yawi. Champra ka hena sijinnabana yagi mapanggal enamel hanthahalli ya sokhalakpa asina matam kharagi tungda hakchangda tainarakpasu yai masina sensitivity gi anaba oirakpasu yai. Champra mahi hena sijinnabana cold drink henbada urosip laina lakpaga manahalli yabu kannabagidamak aikhoina straw small pipe sijinnabana champra gi acid adu directly oihandrabadi ya kanbada mateng oi. Champra mahi thaklaba tungda aikhoina brush sijinnaba yade madugi mahutta chamchamba ising oina hena thaknaba hotnagadabani masina yagi sensitivity hanthaba oirakpadagi ngakthokpada mateng oigani. Champra mahi ka hena thakpa tarabadi puk manunggi liningda sokhalakpa yai masitasu nattana heartburn nausea amadi vomiting torakpa yai. Champra mahi da acid ki chang wangbana gastroesophageal reflux amasung acid reflux thokhanba yai masi thokhandabasu natte maramdi acid ki chang wangbana food pipe inner lining sokhalli hena laibak thibadi chakhaw hanglingai matamda champra mahi thakpa asini. Acid reflux leiba tarabadi numtigi champra mahi thakloidabani. Champra mahi hena thakpana chakhiba potpu pukhalaklabadi sokpa panba hena sathiba asthma gout asinbana chingba yada karaklabadi tumbada akaiba oihanbasu yai. Champra mahi da vitamin C amasung ascorbic acid yamna yawi masina mahausana diuretic oi masina kidney da urine yamna puthoki urine ka hena chatpana hakchangdagi electrolyte lauthokhi asina maram oiraga dehydration wakhal tadaba
ꯃꯤꯠ ꯁꯣꯛꯄ, ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯕ꯭ꯂꯦꯗꯔꯗ ꯁꯣꯛꯍꯟꯗꯨꯅ ꯌꯨꯔꯤꯟ ꯀꯥ ꯍꯦꯟꯅ ꯆꯠꯄ ꯍꯦꯜꯍꯜꯂꯤ꯫ ꯆꯝꯄ꯭ꯔꯥ ꯃꯍꯤꯗ ꯁꯣꯔꯥꯂꯦꯟꯒꯨꯝꯕ ꯌꯥꯝꯅ ꯌꯥꯎꯏ, ꯃꯈꯣꯏ ꯑꯁꯤ ꯀꯥꯔꯁꯤꯅꯣꯖꯦꯅꯤꯛ ꯑꯣꯏ, ꯃꯁꯤꯅ ꯀꯦꯟꯁꯔ ꯂꯥꯏꯑꯣꯡ ꯑꯣꯏꯍꯟꯕ ꯌꯥꯏ꯫ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯥꯏ ꯃꯗꯨꯗꯤ ꯁꯣꯔꯥꯂꯦꯟ ꯑꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯁ꯭ꯀꯤꯟ ꯀꯦꯟꯁꯔꯒꯨꯝꯕ ꯍꯥꯏꯕꯗꯤ ꯃꯦꯂꯥꯅꯣꯃꯥ ꯑꯣꯏꯍꯜꯂꯤ꯫ ꯆꯝꯄ꯭ꯔꯥ ꯃꯍꯤꯗ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯑꯃꯗꯤ ꯚꯤꯇꯥꯃꯤꯟ ꯌꯥꯝꯅ ꯌꯥꯎꯏ, ꯃꯁꯤꯅ ꯍꯛꯆꯥꯡꯗꯒꯤ ꯇꯣꯛꯁꯤꯟ ꯂꯧꯊꯣꯛꯄꯗ ꯃꯇꯦꯡ ꯄꯤ ꯑꯗꯨꯒ ꯁ꯭ꯀꯤꯟꯁꯤꯡꯕꯨ ꯐꯒꯠꯍꯜꯂꯛꯄꯗ ꯃꯇꯦꯡ ꯄꯤ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯁ꯭ꯀꯤꯟꯁꯤꯡꯒꯤ ꯄꯤꯒꯃꯦꯟꯇꯦꯁꯟꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯀꯨꯠꯁꯤꯜꯂꯛꯄꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯏ꯫ ꯆꯝꯄ꯭ꯔꯥ ꯃꯍꯤꯅ ꯂꯤꯚꯔꯗ ꯌꯥꯝꯅ ꯀꯥꯟꯅꯍꯜꯂꯤ, ꯂꯤꯚꯔꯗꯒꯤ ꯕꯥꯏꯜ ꯖꯨꯁ ꯄꯨꯊꯣꯛꯄꯗ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯕꯥꯏꯜ ꯖꯨꯁ ꯑꯁꯤ ꯗꯥꯏꯖꯦꯁꯟ ꯇꯧꯕꯗ ꯃꯇꯦꯡ ꯇꯧꯔꯤꯕ ꯃꯍꯤ ꯃꯈꯜ ꯑꯗꯨꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯝꯄ꯭ꯔꯥꯒꯤ ꯑꯃꯥꯡꯕꯁꯤꯡ ꯈꯪꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯍ꯭ꯌꯨꯃꯦꯟ ꯑꯦꯛꯁꯦꯂꯦꯟꯁꯅ ꯅꯍꯥꯛꯄꯨ ꯀꯥꯟꯅꯗꯕ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯖꯔꯣꯏ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯀꯥꯟꯅꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯒꯤꯗꯃꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯨ꯫